Naharolgi khonjel thauram tabiramlibasingbu taramna okjari khurumjari. Ngasigi thauramda thamjari. Forensic Science na Naharolsingda piriba maruoiba lawsing haiba hiram masida. Khagimbam Ruhindro Singh, Joint Director, Directorate of Forensic Sciences Manipurga unaduna wari watai saba. Unajari bi Gitika Samurai Latpam. अहानबा मक्तदा ओजाबु कोइगी आकाशवाणी इम्फालगी नाहरलगी खंजेलगी थौरमदा तरामना उक्सेरी तागतजरी इहान हन बो हंगसिदी ओजा फोरेंसिक साइंस हाइबसी मयामनदी लोइना तानारी अदुबु हेना खंगनानबगी दमक्ता फोरेंसिक साइंस हाइरिबसी करिनो अदुगा मसिना मयामदा करी करी थौदांग पीरी हाइबगी मतांगदा ओजाना खरा थंबियो फोरेंसिक साइंस हाइबसी करिनो अमदी कनाबु फोरेंसिक एक्सपर्ट नतगा साइंटिस्ट कौगनी हाइबसी मतांगदा Any science that is used for the purpose of law is called forensic science. Haibadi tongan tonganba science ki principles natraga method kaya sizinaduna crime ama mapung phana investigation tauba amadi crime duga mari lainaba evidence singbu objective oiba mawongda analysis tauduna crime du generiba midubu puthongnaba honaba amadi legal proceedings ta yamna achumba reliable oiba link amasung praman pibadubu forensic science haina khangnagani aduga forensic expert ama kanano haiba taragadi science ki principle amasing method sing sizinaduna crime investigation tauba amadi crime du thoiba scene of crime du da satuna crime du karam thokibano haibadu thijanba ka loinana evidence kaya analysis tauduna amadi crime du tauriba mahak dubu masak khangdoknaba honariba midubu forensic expert natraga forensic scientist haina kaunagani aduga forensic science na society da lauriba thaudangsi ahum thokna khaidokba yai ahanbada crime du thoiba mafam dubu akona scene of crime ana khangnai hairiba crime du thoiba mafam du chatuna evidence sing collection tauba haibidi evidence sing mari lainaba evidence sing khomjanba ga loinana objective oiba haididi crime du ga mari lainaba karamna thokibano haibadu koina analysis tauduna investigation da mateng pangba loinana justice ama victim duda phangan bada hen effective ohen bada achauba thaudang ama lawi ani subadana crime amaga crime dibu tawriba miduga matau karamna makoisi mari lainai haibasi forensic expert singna court marik chumna jaban pibudubu ni haina haijage ahum subada forensic expert singna legal system da miyamna thajaba hengat hanbada achauba thaudang ama lauri haibasini forensic science hairiba field sina modern law enforcement amadi rule of law bu chana hanbada yamna maru oiba thaudang ama lauri loina na science and the technology na hen khumang sauksulakpagi mati forensic science ki thaudang su lep laitana hengalakini hain haijage yam nungaije ozana forensic science haribase karino aduga masina piriba thaudanggi matangda maruoiba wafum kaya thambiramba makha tarakpasidi afaba gunayama purake haiba taragadi naharolgi thaudang yamna chawi hainaribani aduna forensic science ki lamjida naharol singna khangdaba yadraba basic knowledge khara masigi matangda su ozana khara thambiram ai haijage akhoi khudimangna maru aina jut singna forensic science ki maramda tangai phadana khangbi gadaba basic knowledge khara haijaba taragadi ai asumna haijage ahanbada karigumba crime amba thokpa matamda haujikti miyamna police ta pau piba haibasi mipum khudingna khwaidagi maru oiba thaudang ama oina launare masi achumba tangai phadana tawpam thokpa amani haina haijage masigi makha tarakpada forensic team su officially police singna hairakpagi matung ina scene of crime da laktuna crime dubu thijanba evidence collect tauba karamna thokiba kayam kuiraba achina chingbasing thijanbada soidana yaudaba yadre haibasisu haujikti aikoi khudingmangna khangminaba mathau tare tasengna hairabada india gi anauba criminal law singna scene of crime da haibidi crime du thokliba mafamda tangai phadana
फोरेंसिक की टीम यावगदबनी हाइना यामना मयक सेंगना पल्ले मसिगी मरुओइबा मरमदी फोरेंसिक साइंस की एडवांसमेंट अमदी अनौबा टेक्नोलॉजी की मतेंगना क्राइम अमबु अथुबा मतमदा यामना इफेक्टिव ओइबा अमदी इफिशिएंट ओइबा मवोंगदा थिजिनबा ngambанani हाइबदा हाइमनबा थोकलोय मतांग असिदा लाक्चनिंगबा पॉइंटी फोरेंसिक एक्सपर्ट सिंगना क्राइम अमा सॉल्व तौबा हाइबसी एविडेंस तुगी ओरिजिनलिटी इंटीग्रिटी अमदी चेन ऑफ कस्टडी की मखा यामना पोनबा मरमना क्राइम थोक मतमदा थेंगनरिबा मिओइसिंग नत्रगा क्राइम सिंदुगी अकोइबदा लैबिरिबा पुमनमकना मरु ओइना जुट सिंगना फोरेंसिक टीम लाक्त्रिबा फावबा सिन अदुबु प्रोटेक्ट तौदुना थंबीबा तारिबा पोट खुदिंगमक थेंगबीदना लैरिबा पोट मयामदुगी ओरिजिनलिटी काहेंदना थंबीगदबनी अनिसुबदा एग्जामिन तौनबा हांगदोकलिबा स्पेशलाइज ओइरबा ब्रांचेस सिंग असिदा करी तौरी करम मखनगी केस अमदी एग्जिबिट एग्जामिनेशन तौगनी हाइबदु जुट सिंगना यामना मरिक तुमना खंजिनबा यामना मरु ओइरे हाइबसे हाइसके ब्रांच सिंग अदुदी अहानबदा फोरेंसिक डॉक्यूमेंट्स हाइरिबा ब्रांच असिना डॉक्यूमेंट्स अमकी इरिबा नत्रगा मदुदा तौरीब सिग्नेचर न चिंबगी असेंबा सेंबरा सेंदबरा ऑल्टरेशन हाइबदी ओंथोक वजिन तौरबरा हाइबन चिंबा एग्जामिन तौदुना कनान इबनो कनागी सिग्नेचर नो सोइनो हाइबदु येंगनी मणिपुर एग्जाम तोइना थोकपा थौदोकसिंग हाइरगदी खुदमोइना ऑफिशियल सिंगी मंत्री सिंगी डायरेक्टर सिंगी सोई सारगा थबक हापगी ऑर्डर थोकपा बैंक तगी पैसा लौथोकपा पोपगी तारीख डेट ऑफ बर्थ सेमथोकपा लौ इंखोलगी मपू ओनरशिप ओंथोकपा असिन चिंबसी हाइरिबा ब्रांच असिना येंगनी मथंगदा फोरेंसिक बैलिस्टिक हाइरिबा ब्रांच असिना मखल खुदिंग मक्की तोंगान बे फैक्टरी साबा अदुगा अकोगी कंट्री मेड हाइदना अकोगी लमदुगी लोकेलिटी लोकेल साबा खुलाई मखल खुदिंगमक अमदी मरुसिंग इम्टी केसेसिंग कापथोखरबा नोंमई टारगेट मटेरियल हाइबदी कापथोखरबा नोंमई मरुदुना पालुरिबा मीदुना सेलम चारंबा पोटसिंग गाड़ी ओइबा याय फगलांग ओइबा याय थोंग ओइबा याय थोंगनावगी ग्लास ओइबा याय असिन सिंबसिंग असिबु एग्जामिन तौदुना अमदी क्राइम दुबु थोइबा मफमदुदा चत्तुना कयाम लापदगी कापलकपनो करंबा एंगल दगी कापकपनो करंबा माइकैदगी कापकपनो हाइबनि चिंबा पुथोक्तुना थोकलिबा नोंमई कापनबगी थौदोक्तुबु करंबा थोखिबनो खंदोक्तुना नोंमई कापनबगी थौदोक्तुदा सेनरिबा मीदुगा नोंमईदुगा अमदी नोंमईदुगी ओनरदुगा आइडेंटिफाई तौबगी थबकसी ब्रांच असिना तौगनी हौजिकी मतमदा नहासिंगना तंगाई फदना खंजिनबिगदबसी चप मानबा फैक्टरी अमदगी साबा चप मानबा मखलगी नोंमईसिंग मॉडल सु चप मानबा मखोइसिंग असिगी तोंगान यूनिक ओइबा फीचर कया लेजै हाइरिबा यूनिक ओइबा फीचर सिंग असि फिंगरप्रिंट गुमना हाइरिबा पार्टिकुलर नोंमईदुगी मा मसागी इंडिविजुअल फीचर सिंग ओइ हाइरिबा फीचर सिंगजिगी मतेंगना चप मानबा पिस्तौल बु ओइरो रिवॉल्वर बु ओइरो और एनी अदर फायरआर्म सीन ऑफ क्राइम द फंगलिबा कापथोखरबा इम्टी केसेस हाइबदी खोका नोंमईगी मरु नत्रगा पोस्टमार्टम दा सिरिबा मिदुदगी फंगलिबा नोंमईगी मरु असोकपा मिदुदगी फंगलिबा नोंमईगी मरु सिंगदुगा लैबोरेटरी दा कंपेयर तौदुना येंगगा नोंमईदुगा हुजिकी हाइरिबा मरुदुगा चप मानबा सिगी नोंमईसिना कापनी हाइबदु यामना लाइना आइडेंटिफाई तौबा ngami mathangda forensic toxicology branch asidana biological samples haibedi blood urine vomit matter stomach was natragana viscera akogi stomach ki contents sasan gi bagi jagi thaki bagi magi tumdriba akogi sak ising mai manai yauriba adugumba stomach ki sakhau gi saruksing small intestine की सरुक सिंह लिवर की सरुक खरा गोल ब्लैडर किडनी असिना चिंबा एनालाइज तौदुना करंबा पॉइजन यावी हाइबदु खंगदोक्तुना मीदुना सिखिबगी मरम ब्रांच असिना खंगदोकनी यामना तोइना थोकपा मणिपुर थोकपा थौदोक्ता
ꯍꯨ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯁꯨꯏꯁꯥꯏꯠ ꯇꯧꯕꯅꯤ ꯍꯥꯏꯖꯤꯟꯕ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯇ ꯗꯤꯁꯤꯖꯗꯨꯒꯤ ꯕꯤꯁꯦꯔꯥ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯑꯁꯤ ꯑꯦꯛꯖꯥꯃꯤꯟ ꯇꯧꯗꯨꯅ ꯀꯔꯤ ꯄꯣꯏꯖꯟꯅ ꯁꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯁꯨꯏꯁꯥꯏꯠꯂ ꯍꯥꯏꯕ ꯄꯨꯊꯣꯛꯇꯨꯅ ꯁꯤꯕꯒꯤ ꯃꯔꯝ ꯈꯪꯕ ꯉꯝꯃꯤ ꯑꯇꯣꯞꯄ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯌꯨ ꯊꯛꯄꯗ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯇꯣꯏꯅ ꯇꯥꯏ ꯃꯁꯤꯗꯁꯨ ꯁꯤꯔꯤꯕ ꯃꯤꯗꯨꯒꯤ ꯕꯤꯁꯦꯔꯥ ꯑꯦꯅꯥꯂꯥꯏꯖ ꯇꯧꯗꯨꯅ ꯌꯨꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯣꯏꯖꯟ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯦ ꯌꯥꯎꯔꯒꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯣꯏꯖꯟꯅꯣ ꯀꯅꯥꯅ ꯌꯥꯟꯁꯤꯟꯕꯅꯣ ꯑꯌꯣꯟꯕꯅ ꯌꯥꯟꯁꯤꯜꯂꯤꯕꯔꯥ ꯑꯁꯨꯡꯕꯅ ꯌꯥꯟꯁꯤꯜꯂꯤꯕꯔꯥ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯇꯨꯅ ꯃꯔꯥꯜ ꯂꯩꯕꯗꯨ ꯂꯣꯒꯤ ꯆꯩꯔꯥꯛ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤ ꯕ꯭ꯔꯥꯟꯆ ꯑꯁꯤꯒꯤ ꯃꯊꯧꯅꯤ ꯃꯊꯪꯗ ꯐꯣꯔꯦꯟꯁꯤꯛ ꯀꯦꯃꯤꯁꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯟꯆꯁꯤꯗ ꯌꯥꯟꯁꯤꯜꯂꯕ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜ ꯑꯦꯛꯁꯄ꯭ꯂꯣꯁꯤቭ ꯔꯤꯁꯤꯗ꯭ꯌꯨ ꯍꯥꯏꯕꯗꯤ ꯄꯣꯈꯥꯏꯈꯤꯕꯒꯤ ꯑꯔꯦꯝꯕ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯎꯠ ꯆꯥꯛꯄ ꯂꯣꯏꯍꯧꯗꯕ ꯄꯣꯠꯁꯛ ꯑꯦꯁꯤꯠ ꯅꯥꯔꯀꯣꯇꯤꯛ ꯁꯕꯁꯇꯦꯟꯁ ꯍꯥꯏꯕꯗꯤ ꯍꯦꯔꯣꯏꯟ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯑꯣꯄꯤꯌꯝꯅꯆꯤꯡꯕ ꯁꯅꯥꯅ ꯌꯣꯝꯁꯤꯜꯂꯕ ꯑꯣꯔꯅꯥꯃꯦꯟꯠꯁꯤꯡ ꯑꯁꯤꯅꯆꯤꯡꯕ ꯑꯦꯛꯖꯥꯃꯤꯟ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯀꯌꯥꯝ ꯁꯦꯡꯉꯤ ꯅꯠꯇ꯭ꯔꯒ ꯀꯌꯥꯝ ꯁꯦꯡꯗꯦ ꯍꯥꯏꯕꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯄꯨꯊꯣꯛꯄ ꯑꯃꯗꯤ ꯃꯩ ꯊꯥꯕꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯊꯥꯎ ꯁꯤꯖꯤꯟꯅꯩ ꯐꯨꯌꯦꯜ ꯁꯤꯖꯤꯟꯅꯩ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞꯅ ꯄꯣꯈꯥꯏꯍꯟꯕꯅꯣ ꯑꯁꯤꯅꯆꯤꯡꯕ ꯄꯨꯊꯣꯛꯄꯁꯤ ꯕ꯭ꯔꯥꯟꯆ ꯑꯁꯤꯅ ꯇꯧꯒꯅꯤ ꯃꯊꯪꯗ ꯁꯥꯏꯕꯔ ꯐꯣꯔꯦꯟꯁꯤꯛ ꯑꯣꯔ ꯗꯤꯖꯤꯇꯦꯜ ꯐꯣꯔꯦꯟꯁꯤꯛ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯟꯆ ꯑꯁꯤꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯍꯥꯔꯗ ꯗꯤस्क ꯂꯦꯞꯇꯣꯞ ꯗꯦꯛꯁꯇꯣꯞ ꯑꯁꯤꯅꯆꯤꯡꯕ ꯗꯤꯚꯥꯏꯁꯁꯤꯡ ꯑꯁꯤ ꯑꯦꯅꯥꯂꯥꯏꯖ ꯇꯧꯗꯨꯅ ꯁꯥꯏꯕꯔꯒ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯈꯨꯗꯤꯡꯃꯛ ꯈꯨꯗꯝ ꯑꯣꯏꯅ ꯍꯦꯛꯀꯤꯡ ꯑꯥꯏꯗꯦꯟꯇꯤꯇꯤ ꯊꯦꯐ ꯑꯣꯟꯂꯥꯏꯟ ꯐ꯭ꯔꯥꯎꯗ ꯑꯁꯤꯅꯆꯤꯡꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯇꯣꯏꯅ ꯊꯣꯛꯄ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯊꯤꯖꯤꯟꯗꯨꯅ ꯁꯥꯏꯕꯔ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯕꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯍꯥꯏꯕꯁꯤ ꯕ꯭ꯔꯥꯟꯆ ꯑꯁꯤꯒꯤ ꯃꯊꯧꯅꯤ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯕ꯭ꯔꯥꯟꯆꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯗ ꯍꯧꯖꯤꯛ ꯐꯪꯁꯅꯦꯜ ꯑꯣꯏꯔꯕ ꯊꯕꯛ ꯇꯧꯕ ꯍꯧꯔꯕ ꯕ꯭ꯔꯥꯟꯆꯁꯤꯡꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯐꯤꯜ ꯀꯌꯥ ꯁꯕ ꯕ꯭ꯔꯥꯟꯆꯦꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯟꯆꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯏꯕꯤꯗꯦꯟꯁꯁꯤꯡꯕꯨ ꯑꯦꯛꯖꯥꯃꯤꯟ ꯇꯧꯗꯨꯅ ꯑꯊꯨꯕꯗ ꯀ꯭ꯔꯥꯏꯝ ꯀꯌꯥꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯣꯔꯛꯄ ꯉꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯍꯟꯖꯅꯤꯡꯉꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯀꯌꯥ ꯑꯃꯁꯨ ꯈꯪꯃꯤꯟꯅꯔꯦ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈꯛꯇ ꯊꯣꯛꯂꯛꯄ ꯀ꯭ꯔꯥꯏꯝꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯅ ꯃꯆꯥꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯀꯔꯝꯕ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩ ꯑꯁꯨꯝꯅ ꯊꯝꯖꯒꯦ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯂꯛꯄ ꯀ꯭ꯔꯥꯏꯝꯁꯤꯡ ꯉꯥꯛꯊꯣꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯇꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥꯒꯤ ꯃꯇꯦꯡꯅ ꯏꯕꯤꯗꯦꯟꯁ ꯃꯦꯇꯔꯤꯌꯦꯜ ꯀꯌꯥꯗꯒꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯂꯥꯏꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯂꯦ ꯌꯨꯠ ꯍꯥꯏꯕꯁꯤ ꯇꯨꯡꯒꯤ ꯑꯁꯥ ꯀꯌꯥ ꯂꯩꯔꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯅꯤ ꯃꯈꯣꯏꯅ ꯁꯣꯏꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯈꯪꯉꯔꯣꯏ ꯍꯥꯏꯅ ꯂꯣꯅ ꯌꯥꯗꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤꯕ ꯊꯕꯛꯇꯨꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯥꯒꯤ ꯀꯦꯔꯤꯌꯔꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯀꯦꯔꯤꯌꯔꯗ ꯑꯄꯟꯕ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯃꯤꯡꯆꯠ ꯊꯤꯍꯟꯒꯅꯤ ꯑꯩꯅ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯁꯥꯔꯒ ꯍꯥꯏꯔꯨꯕ ꯋꯥ ꯚꯣꯏꯁ ꯑꯦꯅꯥꯂꯥꯏꯁꯤꯁ ꯍꯥꯏꯔꯤꯕ ꯇꯦꯛꯅꯤꯛꯁꯤꯒꯤ ꯃꯇꯦꯡꯅ ꯔꯤꯌꯦꯜ ꯑꯁꯦꯡꯕ ꯁ꯭ꯄꯤꯀꯔꯗꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯂꯦ ꯁꯛ ꯂꯣꯠꯂꯒ ꯇꯧꯔꯨꯕ ꯊꯕꯛ ꯐꯦꯁꯤꯌꯦꯜ ꯔꯤꯀꯟꯁꯇ꯭ꯔꯛꯁꯟ ꯇꯦꯛꯅꯤꯛꯀꯤ ꯃꯇꯦꯡꯅ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯂꯦ ꯑꯩꯅ ꯏꯃꯥꯟꯅꯕꯒꯤ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤ ꯍꯥꯠꯂꯨꯕ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯅꯣꯡꯃꯩ ꯂꯩꯇꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯈꯜꯂꯒꯁꯨ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯣꯐ ꯁꯨꯇꯔꯁ ꯍꯦꯟ ꯍꯥꯏꯔꯤꯕ ꯇꯦꯛꯅꯤꯛꯁꯤꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯂꯦ ꯑꯩꯅ ꯀꯅꯥꯒꯨꯝꯕꯒ ꯑꯃꯒ ꯁꯦꯛꯁꯨꯋꯦꯜ ꯔꯤꯂꯦꯁꯟ ꯊꯝꯅꯔꯕ ꯃꯇꯨꯡ ꯃꯔꯥꯜ ꯂꯩꯇꯕ ꯁꯥꯗꯨꯅ ꯅꯥꯟꯊꯣꯛꯀꯦ ꯈꯜꯂꯕꯁꯨ DNA ꯄ꯭ꯔꯣꯐꯥꯏꯂꯤꯡ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡꯁꯤꯒꯤ ꯃꯄꯥ ꯅꯪꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯕ ꯉꯝꯂꯦ ꯍꯨꯔꯥꯟꯈꯤꯕ ꯒꯥꯔꯤ ꯀꯌꯥꯒꯤ ꯇꯦꯝꯄꯔꯠ ꯍꯥꯏꯕꯗꯤ ꯁꯦꯝꯗꯣꯛꯂꯕ ꯏꯟꯖꯤꯟꯒꯤ ꯅꯝꯕꯔ ꯆꯦꯁꯤꯁꯀꯤ ꯅꯝꯕꯔꯁꯤꯡ ꯀꯦꯃꯤꯀꯦꯜ ꯏꯆꯤꯡ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯁꯤꯅ ꯍꯥꯟꯅꯒꯤ ꯅꯝꯕꯔꯗꯨ ꯂꯥꯏꯅ ꯈꯪꯗꯣꯛꯇꯨꯅ ꯑꯁꯦꯡꯕ ꯃꯄꯨꯗ ꯒꯥꯔꯤꯗꯨ ꯁꯤꯟꯅꯕ ꯉꯝꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯔꯦꯟꯁꯤꯛꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯈꯛ ꯑꯩ ꯄꯟꯖꯍꯧꯒꯦ
ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯣꯀꯥꯔꯁ ꯑꯦꯛꯁꯆꯦꯟꯖ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯍꯥꯏꯅ ꯈꯪꯅꯩ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏ, ꯄꯣꯠ ꯑꯅꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯄꯣꯠ ꯑꯃꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯅꯩ, ꯍꯥꯏꯕꯗꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯩ꯫ ꯍꯥꯏꯔꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔꯁꯤꯅ ꯑꯩꯕꯨ ꯀ꯭ꯔꯥꯏꯝꯗꯨꯗ ꯂꯤꯡꯛ ꯇꯧꯅꯕꯒꯤ ꯏꯕꯤꯗꯦꯟꯁ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯖꯨꯠꯁꯤꯡꯅ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯃꯔꯝ ꯑꯗꯨꯅ ꯖꯨꯠꯁꯤꯡꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯅꯣꯂꯦꯖ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕ꯭ꯔꯥꯟꯆꯁꯤꯡꯁꯤꯅ ꯀꯔꯤ ꯇꯧꯕ ꯉꯝꯂꯦ, ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯈꯪꯂꯒꯗꯤ ꯂꯣꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯇꯧꯅꯤꯡꯂꯣꯏ, ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀ꯭ꯔꯥꯏꯝ ꯊꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯖꯒꯦ꯫ ꯑꯗꯨꯒ ꯑꯣꯖꯥ, ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯕ ꯂꯧꯁꯤꯡ ꯈꯪꯖꯤꯟꯕꯅ ꯇꯨꯡ ꯇꯥꯔꯛꯄꯗ ꯍꯦꯟꯅ ꯁꯦꯐ ꯑꯣꯏꯕ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯖꯥꯒꯤ ꯀꯔꯝꯕ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ? ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯀꯣꯏꯁꯟꯅꯦ ꯍꯥꯏꯅ ꯑꯩ ꯂꯧꯖꯒꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯑꯁꯨꯝꯅ ꯊꯝꯖꯒꯦ꯫ ꯅꯍꯥꯁꯤꯡꯅ ꯃꯔꯨꯑꯣꯏꯕ ꯐꯣꯔꯦꯟꯁꯤꯛꯀꯤ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯍꯤꯔꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯧꯁꯤꯡ ꯍꯦꯟꯅ ꯈꯪꯖꯤꯟꯕꯅ ꯇꯨꯡꯗ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯖꯅꯤꯡꯕꯗꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯕ ꯑꯃꯗꯤ ꯏꯗꯨꯀꯦꯁꯟ ꯄꯤꯕꯅ ꯃꯤꯌꯥꯝꯅ ꯖꯁꯇꯤꯁ ꯁꯤꯁꯇꯦꯝꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯗꯤ ꯊꯥꯖꯕ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯖꯁꯇꯤꯁ ꯁꯤꯁꯇꯦꯝꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯕꯗꯤ ꯀ꯭ꯔꯥꯏꯝ ꯇꯧꯅꯤꯡꯗꯕꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯍꯦꯟꯒꯠꯍꯟꯒꯅꯤ ꯑꯃꯗꯤ ꯀ꯭ꯔꯥꯏꯝ ꯌꯥꯝꯅ ꯊꯣꯛꯇꯕ ꯈꯨꯟꯅꯥꯏꯗꯨ ꯇꯨꯡꯗ ꯁꯣꯏꯗꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯣꯖꯥ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯄꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯍꯤꯔꯝꯗ ꯇꯦꯛꯅꯣꯂꯣꯖꯤꯗꯒꯤ ꯀꯔꯤ ꯀꯥꯟꯅꯕꯗꯤ ꯐꯪꯕꯤ? ꯑꯩ ꯑꯁꯨꯝꯅ ꯍꯥꯏꯖꯒꯦ, ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯄꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯇ ꯄꯤꯕ ꯀꯥꯟꯅꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ, ꯃꯗꯨꯗꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯏꯟꯁꯀꯤ ꯕ꯭ꯔꯥꯟꯆꯦꯁꯁꯤꯡꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯁꯨꯡ ꯇꯦꯛꯅꯤꯛ ꯀꯌꯥ ꯁꯤꯖꯤꯟꯅꯩ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯦꯛꯅꯣꯂꯣꯖꯤꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯄꯨ ꯔꯤꯚꯣꯂꯨꯁꯅꯥꯏꯖ ꯇꯧꯔꯦ, ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯔꯦ ꯍꯥꯏꯖꯒꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟ ꯁꯤꯀ꯭ꯋꯦꯟꯁꯤꯡ ꯍꯥꯏꯔꯤꯕ ꯑꯦꯗꯚꯥꯟꯁ DNA ꯄ꯭ꯔꯣꯐꯥꯏꯂꯤꯡ ꯇꯦꯛꯅꯤꯛꯅ ꯍꯦꯟꯅ ꯑꯦꯀꯨꯔꯦꯠ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯃꯁꯨꯡ ꯑꯦꯅꯥꯂꯥꯏꯁꯤꯁ ꯉꯝꯍꯜꯂꯤ꯫ ꯑꯦꯐꯤꯁ ꯍꯥꯏꯕꯗꯤ ꯑꯣꯇꯣꯃꯦꯇꯦꯠ ꯐꯤꯡꯒꯔꯄ꯭ꯔꯤꯟ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯁꯤꯁꯇꯦꯝ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯦꯡꯅ ꯀ꯭ꯔꯥꯏꯝ ꯁꯤꯟꯗ ꯐꯪꯂꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯇꯨꯒ ꯗꯥꯇꯥ ꯕꯦꯡꯛꯇ ꯊꯝꯂꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯁꯤꯡꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯦꯆꯤꯡ ꯇꯧꯗꯨꯅ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯦꯟꯅꯔꯤꯕ ꯃꯤꯗꯨꯕꯨ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯃꯦ꯫ ꯃꯊꯪꯗ ꯚꯔꯆꯨꯑꯦꯜ ꯑꯣꯇꯣꯞꯁꯤ ꯇꯦꯛꯅꯤꯛ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯦꯡꯅ ꯁꯤꯔꯤꯕ ꯃꯤꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯁꯔꯖꯔꯤ ꯇꯧꯗꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯍꯜꯂꯦ꯫ ꯑꯥꯏꯕꯤꯁ ꯍꯥꯏꯕꯗꯤ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯕꯦꯂꯤꯁꯇꯤꯛ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯁꯤꯁꯇꯦꯝ ꯍꯥꯏꯕꯁꯤꯒꯤ ꯃꯇꯦꯡꯅ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕ ꯅꯣꯡꯃꯩꯁꯤꯡꯒꯤ ꯗꯥꯇꯥꯁꯤꯡ ꯑꯃꯗꯤ ꯐꯦꯛꯇꯔꯤꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯊꯣꯔꯛꯂꯤꯕ ꯐꯌꯥꯔꯝꯁꯤꯡꯒꯤ ꯌꯨꯅꯤꯛ ꯐꯤꯆꯔꯁꯤꯡ ꯀꯝꯄꯤꯌꯔ ꯇꯧꯗꯨꯅ ꯀ꯭ꯔꯥꯏꯝꯗ ꯐꯪꯂꯤꯕ ꯃꯔꯨꯁꯤ ꯀꯔꯝꯕ ꯅꯣꯡꯃꯩꯗꯒꯤ ꯀꯥꯞꯈꯤꯕꯅꯣ, ꯃꯁꯤ ꯍꯥꯟꯅꯁꯨ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯈ꯭ꯔꯕ ꯅꯣꯡꯃꯩꯗꯒꯤ ꯀꯥꯞꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯦꯛꯅꯣꯂꯣꯖꯤꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯇ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤ ꯍꯥꯏꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ꯫ ꯍꯣꯡꯂꯛꯂꯤꯕ ꯈꯨꯟꯅꯥꯏꯗ ꯆꯥꯎꯈꯠꯂꯛꯂꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯇ ꯄꯤꯔꯤꯕ ꯀꯥꯟꯅꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯑꯣꯖꯥꯅ꯫ ꯃꯊꯪ ꯑꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯂꯝꯁꯤꯗ ꯐꯪꯂꯤꯕ ꯀꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯗꯤ ꯇꯥꯃꯤꯟꯅꯔꯤ, ꯑꯗꯨꯕꯨ ꯂꯝꯁꯤꯗ ꯊꯦꯡꯅꯔꯤꯕ ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯕ ꯇꯥꯔꯦ, ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯊꯝꯕꯤꯌꯨ꯫ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯆꯦꯂꯦꯟꯖꯦꯁꯁꯤꯡ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯑꯁꯨꯝꯅ ꯄꯣꯏꯟꯠ ꯈꯔ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯂꯤꯃꯤꯇꯦꯠ ꯔꯤꯁꯣꯔꯁ ꯍꯥꯏꯕꯗꯤ ꯐꯟ ꯋꯥꯠꯄ, ꯁ꯭ꯇꯥꯐ ꯋꯥꯠꯄ ꯑꯃꯗꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯋꯥꯠꯄ꯫ ꯑꯅꯤꯁꯨꯕꯗ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯀꯣꯔꯠꯇ ꯄꯤꯔꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯤꯡ ꯑꯁꯤꯒꯤ ꯑꯦꯗꯃꯤꯁꯤꯕꯤꯂꯤꯇꯤ, ꯀꯣꯔꯠꯇꯨꯅ ꯌꯥꯕ ꯌꯥꯗꯕ, ꯂꯧꯁꯤꯟꯕꯗ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯔꯤꯕ ꯏꯕꯤꯗꯦꯟꯁꯁꯤꯡ ꯃꯇꯥꯡ ꯑꯁꯤꯗ ꯏꯕꯤꯗꯦꯟꯁ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯃꯤꯠꯅ ꯎꯕ ꯐꯪꯗꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯇ꯭ꯔꯦꯁ ꯑꯦꯃꯥꯎꯟꯠꯇ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯟꯇꯥꯃꯤꯅꯦꯁꯟ ꯇꯧꯍꯟꯗꯅ
ꯃꯥꯒꯤ ꯁꯛꯐꯝꯗꯨ ꯍꯣꯡꯍꯟꯗꯅ ꯃꯇꯝ ꯀꯨꯏꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯃꯁꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃꯅꯤ ꯃꯊꯪꯗ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯑꯦꯁꯨꯔꯦꯟꯁꯀꯤ ꯃꯤꯖꯔ ꯀꯌꯥ ꯂꯧꯈꯠꯇꯨꯅ ꯑꯦꯀꯨꯔꯦꯁꯤ ꯑꯃꯗꯤ ꯔꯤꯂꯥꯏꯕꯤꯂꯤꯇꯤ ꯑꯣꯐ ꯔꯤꯖꯜ ꯍꯦꯟꯒꯠꯍꯟꯕ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃꯅꯤ ꯁ꯭ꯇꯦꯟꯗꯔꯗ ꯑꯃꯁꯨꯡ ꯑꯦꯀ꯭ꯔꯤꯗꯥꯏꯇꯦꯁꯟꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯏꯟꯁꯤꯌꯣꯔ ꯇꯧꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯍꯦꯟꯒꯠꯍꯟꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯑꯅꯧꯕ ꯍꯣꯡꯂꯛꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯃꯗꯤ ꯇꯦꯛꯅꯤꯛ ꯀꯌꯥ ꯃꯁꯤ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯃꯁꯤꯕꯨ ꯃꯇꯝ ꯆꯥꯅ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯗꯨꯅ ꯂꯩꯕꯒꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕꯁꯨ ꯂꯩ ꯃꯊꯪꯗ ꯑꯦꯛꯁꯄꯥꯔꯠ ꯇꯦꯁꯇꯤꯃꯣꯅꯤ ꯍꯥꯏꯕꯗꯤ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯀꯣꯔꯠꯇ ꯎꯀꯤꯜꯁꯤꯡꯒꯤ ꯇ꯭ꯋꯤꯁꯇꯦꯠ ꯑꯃꯗꯤ ꯂꯣꯖꯤꯀꯦꯜ ꯀ꯭ꯋꯦꯁꯟ ꯀꯌꯥ ꯃꯥꯌꯣꯛꯅꯩ ꯍꯥꯏꯔꯤꯕ ꯀ꯭ꯋꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯁꯥꯏꯟꯇꯤꯐꯤꯛ ꯀꯟꯁꯦꯞ ꯀꯌꯥ ꯃꯈꯣꯏꯗ ꯍꯥꯏꯅꯕ ꯍꯣꯠꯅꯕꯗꯁꯨ ꯃꯈꯣꯏꯅꯁꯨ ꯂꯧꯁꯤꯟꯕ ꯋꯥꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯃꯊꯪꯗ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯔꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯌꯥꯝꯅ ꯁꯨꯛꯄ ꯖꯪꯒꯜꯗ ꯊꯣꯛꯄ ꯂꯥꯔꯖ ꯋꯥꯇꯔ ꯕꯣꯗꯤꯁ ꯍꯥꯏꯕꯗꯤ ꯄꯥꯠꯇ ꯊꯣꯛꯄ ꯆꯤꯡꯊꯛꯇ ꯊꯣꯛꯄ ꯑꯁꯤꯅꯒꯨꯝꯕꯗ ꯊꯤꯖꯤꯟꯕꯗꯁꯨ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯃꯥꯌꯣꯛꯅꯩ ꯑꯔꯣꯏꯕꯗ इविडेंसुदा याउरिबा मिन उबा फंगदबा मयामदुदगी माना करी हाइरिबनो मदुदगी अचुंबदु करमना पुथोकनी हाइबसी थिजनबदा नुमित कया कया चंगबा मसिन सिंगसिंग असिसु फोरेंसिक साइंटिस्ट सिंगना थेंगनबा यामना अचौबा चैलेंजेस सिंगनी आइना आई थमजगे अदुगा ओजा फोरेंसिक साइंस असी इरमदम असिददी कयामुक यामना खुमांग चाउसले हाबगी मतांगददी ओजागी करमबा वफम थंबिनिंगे आई मतांग असिदसु असुमना हाइजगे नॉर्थ ईस्ट स्टेट सिंगी मरक्ता असमगी मथंगदा मणिपुरसु सोक लिसिंग अमगा चमापन मरफु निपानदगी फोरेंसिक साइंस लैबोरेटरी हांगतोक्तुना मणिपुरसु फोरेंसिक साइंस लैबोरेटरी लैबा स्टेट अमा ओइरकी मतमदुदा ब्रांच मरी हाइबदी फोरेंसिक बैलिस्टिक फोरेंसिक बायोलॉजी फोरेंसिक डॉक्यूमेंट अमदी फोरेंसिक केमिस्ट्री हाइबा मरी खक्सी हांगतोक्तुना थबक तौबा हौरकी हौजिक्ति डायरेक्टरेट ऑफ फोरेंसिक साइंस हाइदुना फुल फ्लेजेड ओइरबा डायरेक्टरेट अमा ओंथोकपगा लोइनना हानगी मरीसिगी मथक्ता ब्रांचेस अहुम हाइबदी फोरेंसिक टॉक्सिकोलॉजी फोरेंसिक फोटोग्राफी फोरेंसिक साइबर फोरेंसिक हाइबा अहुम अमगसु हांगतोक्तुना पुन्ना फंक्शनल डिवीजन तरेत सुरे डीएनए यूनिटसु इकुई कुइदना बायोलॉजी डिवीजन की मनुंगदा थबक तौबा हवल्ले लोइनना मसिगी मथक्ता मोबाइल फोरेंसिक यूनिट मरी अमगा हांगदोक्तुना क्राइम सीन इन्वेस्टिगेशन की मसाक सूना यावरबा मोबाइल फोरेंसिक वैन की मतेंगना स्टेट सिनबा तुंगना फोरेंसिक साइंस की सर्विस पीबा ngamle मसिगी सु मथक्ता सोफिस्टिकेटेड इक्विपमेंट कया अमगसु लेरे इक्विपमेंट सिंग खरा पंजरबदा GCMS हाइबदी गैस क्रोमेटोग्राफ मास स्पेक्ट्रोमीटर ऑटोमेटेड एक्सेलरेटेड सॉल्वेंट एक्सट्रैक्शन सिस्टम डॉक्यूमेंट एग्जामिनेशन सिस्टम कंपैरिजन माइक्रोस्कोप जेनेटिक एनालाइजर रियल टाइम PCR DNA एक्सट्रैक्शन सिस्टम बोन टूथ टिश्यू मिक्सर मिल हाई स्पीड सेंट्रीफ्यूज हाई इन वर्क स्टेशन मोबाइल एक्सट्रैक्टर DICS and USB analysis tool DVR data analysis tool social media analysis tool na chingba kayasu leire masigi su matakta man power gi awat pa kayasu manipur government na sanction tawbibaga loinana manipur gi forensic su yamna thuna chawkat pa maikaida sangsilagli haina ai thamjage यम नुंगाइजे लोशलकपसिदी ओजा हौगलकलिबा नहारोल सिंगसिगी मरक्तगी फोरेंसिक साइंस सिगी लमसिदा चंगशनगे खलिबसिंगदा ओजागी करी करंबा वफम थंबिनिंगे मसिगी मतंगदा यसुन हाइजगे फोरेंसिक साइंस हाइरिबा फिल्डसिबु पामजबा अमदी फिल्डसिदा चंगनिंगबा जुटसिंगदा हाइजनिंगबदी फोरेंसिक साइंस हाइबसी क्रिमिनल जस्टिस सिस्टम की यामना मरु ओइबा पिलर अमा ओइबा मरमना मिनिस्ट्री ऑफ होम अफेयर्स गवर्नमेंट ऑफ इंडिया स्टेट खुदिंगदा लैबोरेटरी कया रीजनल लैबोरेटरी कया डिस्ट्रिक्ट लेवल लसु यूनिट अममम थमनबा अकनबा खोंगथांग लौखलकपा हौरे अमदी
Forensic Science Khaktagi Oiba, Ministry of Home Affairs ki Makada, University Hangdorakpaga Loinana, Atai University, Amadi College Kayadasu, Forensic ki course kaya, Hangdorakpana, job ki prospect, Yamna Chauna Lahelle. Loinana, Ministry of Home Affairs na, Lebak Sigi Police Station, Kuding Makta, Forensic Expert Amamam, Tamnava, Kwangtang Su, Lokalakpa, Haurakpaga Loinana, Masinasu, Joki Prospect, Amukatsu, Hengal Ale, Taubatabu, Aina, Makoi Simda, Tamjiningba, Yamna Maru, Eva Wapam Amakakti, High River Forensic Science, Asibu Tamning Bazut Pil Asi Anobo Oivanina, Forensic facilities Amati, dedicated teachers, Marang Kaina, Pajana Laiba, Institute Kalaga, Ming Biduna, Mai Panga, Career Pursuit of You, Haina, Ai Tamsake. Yam nungaje oza ngasi khoi thauram asida sarugya bituna forensic science ka mari lainaba maru oi pawa fung kaya thambiram bagi damakta ozabu akhoi gi akaswani imphal naharol khonjel gi maikai dagi amuka hanna thagat pa phongdok sari aina su naron gi khonjel gi thongmising amadi akaswani imphal bu loinana thauram asibu tabiri ba kuding mapusu ai gi maikai dagi ikok nona kurumjari. Hojik tabikre Forensic Science na Naharol Singh da piriba maruoiba lawsing haiba hiram masida Khagembam Ruhindro Singh, Joint Director, Directorate of Forensic Sciences Manipur ga unaduna wari watai saba unajakibi Gitika Samurai Latpam matang asida Naharol gi khonjal thauram loisinjari thauram tabiram libasingbu amuka hanna khurumjari.